Chanungda Kuki singna Meetei gi Shan Hatkhide Haina Assam Rifles na Phongdokpa Kuki singbu Kankhatpani haiba chapchana khangle haina iramdam kanbalup ikalgi advisor Ningthau Khongjam Sanatomba Meetei na paumi singda Phongdokre Lamboi khulda leiba MRC club ta hangba ikalgi office ta paumi singa unabada Sanatomba na makha takhibada haukiba May 19 gi ayuk pung 10 makhairom tabada Chanung awang laikai gi lanayum amada leiba Assam Rifles post amadagi meter chamarom chathoklaga masing yamlaba Kuki Kutlai Paiba kaya kumtharaklaga nongmai round kaya kapthoraki nongmai makhol hek tabaga Shan khara chenthoraki thodok adu uhauba singna Shan hatpa oiramgani haina AR da haiki AR na Kuki singi manakta changluraga Kuki singna Shan hatkibagi khudam laite haiduna thodok adu bu uhauba sing aranba tahanki Sagolmang police ki maikai dagisu Shan hatpagi khudam laite haina thodok adu mana manil naidanaba sinki Chanung khulgi oina Shan thadok nadabana maram oiraga AR na miyamda Kuki na Shan Hatkhide haina thamkiba wafam kakpangamdana leirakpani May 19 da thadokhiba taret khulmayai lekaidagi thokchomba Shan kauba miyoi amagi sanbi ama hanjilaktre haina thinarakpadagi ikalda chanungi thokdoka mari leinabra thigatnaba hairakibani social media da Kuki singna Shan asiba ma chinglaga chatpagi video footage Shan mapuga yengminaba matamda Shan adu basan ki mangkhriba Shan ni haiba khangbaga loinana Shan jingliba miyoi singi manungda chanung manakta leiba Kuki khul kharagi miyoi yawi haiba khangle Kuki singna Meetei gi yumda leiba AR post mayada meter chamaram chathoklaga Shan hatuna pukhraga AR na khangdaba sabaga loinana Kuki sing Kankhatpa asina PR lengakna action kaya tawriba asi Kuki sing dadi karisu tawdraga Meetei da onsindana leiri haibagi chapchaba khudam oire kulngakpa amata leitraba AR amadi CRPF leiri haiduna chingnadana leiriba chanung khunja sing amadi akoiba khulgi khunja sing nauna akiba pokhalle hiramasida governor na mityeng changbiduna lamhelaba Kuki singda para ama tambina bathabak paikhatpiu haiki Kuki singna asiba masa oina pukhraba Shan gi mapu basan gi loinabi thokchom bilana Kuki singna pukriba sanadumak makhoigi mangkhriba sanaduni May 19 dagi halaktraba matung mahaka chatminakhiba machadi halaktuna yum yaurakhi macha halaklabasu mapi halaktabadagi thirakpada Kuki singna hatkre haiba khangle Hiramasida mari leinaba authority singna mityeng changbiu haiki tabagi mong aduga tampakna PR leibagi mong tawriba khogi hojik paliba lengak ase aduki mati yaningde maramaduna asigumba misang mikhai naiba asumaran phajana thidok pidaba asigumba sarkar sigi mayokta khoi masigi against khoi leijai maramaduna asigumba hojikti sanbu ju leire Shan Hatkhide ju khange maramaduna sanbu jigi kari tobigani loinana akogi Kuki sing adu da kari action hoji photo logdribano haiban sing ba se masigi yam pen da banungai taba je akogi wakalon da leijabagi masigi asigumba prismis ji tawjabani loinana asigumba masigi changjalakpa tabak thoram mayamda leibang mayam akoi CSO sing isininaw sing mayamna su mateng pangbiu asumba thidokpada amasung paliba sarkar ase masigi against PR sigi against akoi mayam masigi asumba wayan phangdribodi akoi hanba leitana khongjang changjing gani haibu ichi leibang mayam mangmangda nolungna thamjari